Israelna Gaza gi mioi chamaga yankai Hatkhre Amadi Meoi chamri ke yankai Henbana Asok Apan Nanghankhre Israelna Gaza gi mafam sinba thungna air strike chataduna Palestine gi mioi chamaga yankai hatuna mioi kayana Asok Apan Nanghankhre hairi loinana military singna phongdorakpada attack sing aduna nauna pakthok chokthokpa attack amagi akanba tangkak singi saruk amani haina phongdorakli nakalamaromda Houthis control tawriba territory da laiba Hodaida amabu air salif ward singda Israel gi air strike da mioi amasi ki amasung atopa mioi ani Asok Apan Nanghankhre haina Health Ministry gi authority na phongdorakli panbagai inkumja lising ani ga kulhumdo gi October 3 tagi hauzik fawba Israel na Gaza da Palestinian lising yankai humdoi ga chani ga humdrani thoi henba Hatkhre amadi lak amaga lising kun chatruka humdra humdoi Henbana Asok Apan Nanghankhre haina Gaza gi Ministry of Health amadi government ki maikai digi phongdokibaga loinana mioi lising humpu matoi ga chatret Henbana thiba khangdana leiri haina makha taki